Ning tamba tanduna lan haurakiba hauzikna India lenga kawari shanaduna leiriba Naga lalholop Nscn-Im gi luchingba toingaleng Muivah chahi yangkai gi matungda mahaki pokna famlamdam Ukhrul district ta thunglakre. Toingaleng Muivah hakchangi fibam na maram oiraka mahaki loinabi pagkahaw Muivah na mahitsingda mahaki mapuroiba oknabagidamak lakiba miyam buthagat pafongdoki. Loinana tangkul miyam na ngasifawba lepirakpana miyamga unaba fangbani haina taubimal khangba utki. Muivah na fongdokning bawa famadu mahaki loinabina pathokladuna framework agreement amadi kumja listing anigi Amsterdam Joint Communique na Indo Naga political settlement gi chapchaba waroshinama purakna bagi yumbi oiduna laigani. Naga-Lim haibasi maningtamba power amatana laushindribani haiba wafam amukhanna palladuna Naga flag amdi constitution asi kana amatana semdok semjin yaroidaba potsak singni hairi. India laingakna Naga-Lim gi maningtambagi symbol oiriba Naga flag amadi constitution bo thawoina sakhang bidaba asina listing ani taraga mangagi framework agreement ki oiba nungi wakhalon amadi thazaba adubo miraibani haina maral siki. Naga miyam gya pamba fangdriba fawba Naga struggle makha chathakigani haiba wafam thambaga loina Naga miyam punshinbagi pauzal piraduna framework agreement miraiba singadu michel ni haiki. Tangkul Naga gi religious leaders singda amatta oina punshinnaba amadi miyamda amana amabungak piba amasung nusi chanana leibana afaba lambi purakani haiki. Nscn-Im gi luchingba si Delhi dagi Nagaland tamna ngasi ayuk yawraklaba matung Nagaland dagi helicopter amada pairaktuna numit yungba mamang pung taraga mathoiga minute nifuga mga adwaida Ukhrul gi Baksi ground da thungkibani amadi mahakpu taram nokpagi thauramna Ukhrul district headquarter gi tangkul Nagalong ground da pangthokpaga loinana masing yamlaba miyamna mahakpu oknaba ngaiduna leinaki. Mahakna mafam adu tamna lakpa matamda mahairoi naha ahal Kayana lambida pareng leptuna amadi Nscn-Im gi firal paiduna oki. Tungda Muivah na tangkul Nagalong ground da thunglaba matung miyamna mahakpu harau tayamna okpaga loinana achauba mifam amasu chathaki. Panbe yabadi Nscn-Im gi luchingba sina Naga gi ningtam ihauda khong thangjinkiba chahi yangkhai gi matung handaki asina Ukhrul da lakpa ahanba khongchat oiri.